ngasi numidang wairam phonghiba toan Manipuri sifongsingi maruoiba I pausing khongasaraga Manipur Top Channel gi maikedi ma'am na thamjagi ahanbada ngasi state si goiba COVID-19 update ma'am na share tawjaramge hawkhiba pung kunga mari asida Manipur da miyoi sawnga ga kunga nithoi nauna COVID-19 positive oiba thengnarakre amasum apun boina miyoi satru ko humdraga nipan COVID-19 dagi napa padunu ngasi recover tawkre aduga hauji nahanduna lairiba miyoi masingsi active case da lising taruka satru ko humdraga mathoini hairibisigi manungsida general population dagi miyoi lising taruka satruka kunga mangani aduga CIPF tigi miyoi nifuga tarukni hari aduga ngasi miyoi nipan COVID-19 positive oiba laikidre Manipura hairiba miyoi nipan si tharaga apun boina hauji pawbada COVID-19 positive oiduna laikidaba miyoi masingsi lising amaga satruka maudraga matashure aduga hauji state si goiriba recovery rate sina 92.20% lairi hainasu ngasi Government of Manipur Directorate of Health Services tagi thadorapa COVID-19 updates sina report tawri makha satharak poina to paw mana athaubusingi numit pangthokre memorial complex hangdokre kathokpaga loinana miyam gidamak yaifana bu wasak lominarasi governor kumja inglising magasani pan maudraga mathoida thokiba Englo Manipuri war thawai kalkraba athawbusing ningsingduna Manipur sei khudingi pangthoktuna lakpa athawbusingi numit kumja asigi oinasu BT Park ta reiba Shahid Minar amadi Kangla Uttarada Manipur gi governor Ganga Prasad Chaurasia amadi Manipur gi chief minister en Beren yauna laikatuna state ki thakta pangthokre hainasu pausna palli amasum thauram gi manung sana CM yauna cabinet minister sing MLA sing Birti Kendrajitpu lairul sankhiba mafam Moirangkhom gi hisam Yaisampat amadi Palace compound leiba Thangal General Temple complex ta su laikatki thauram gi manung sana governor Ganga Prasad Chaurasiana Englo Manipur ward loi thakraba madi mathwai katkraba athawbusingda kathoklaba memorial complex amasu BT road ta sangaki British force singa thauna fana lanthengnakiba madi tungda Andaman and Nicobar Island da loi thakraba adubu miyamnadi sakhangbidraba athawbusingi maming asi hangdogliba memorial stone adu da haptuna thamli tungda rupra ki artist na Manipur gi state song sanalaiba Manipur sakhi isesi B Jayant Kumar Sharma gi mayekta aribam Syam Sharma na compose tawbani hainasu paus na makata na phongdorakli atopa paw amana sapon cap tare ta haptuna parakpa heroin powder fare lelongda aina yadaba drug sing puthok pusin tawre haibigi akaknaba paw ama phangbadagi Thawbal ASP Yogesh Chandra Hobizam IPS ki pokta matungina Thawbal additional ASP operation Sasidanda Soibam MPS ki yathang matungina Lilong Police Station gi CDO team amadi Women Police Personnel Youth Club Athletic Development Association yada galonana Lilong Sangom Sangda Independence Day ga mari lainana freaking tawada miyoi amadagi sapon cap tareta hablamba heroin powder ngarang nungthil pung 3:30 tabada phare hari pharaba miyoi adugi maming Sandel district ki manung sanba Sugunugi Bongjoy Khuldagi Sosong sai kunngamapan mapuroiba Lal Nyo kawi hari operation aduda numidang pung 3 rom tarakpada nupi ama Waithaurom-dagi Lilong-lomda yamna singnaningai oiba mawongda makhongna lakhi maki mawong aduda mak pukhamduna verification sathabada amuba polythene amada heroin powder hapa sapon cap tare thenakhi SIM card kolonena mobile handset amasu fangki pharaba polam sing aduga loinena Sosong Lilong Police Station makhataba action gidama khushina krechu hari amaromda Thawbal gi SP gi miyang makhara Thawbal district police na laklibi Independence Day ga mari lainana pamdab thodok sing thoktana ba wangkhe mamang laikai yumthong kudingde sangduna thiba humbagi thabak sathakre hari ngasi ayuk pung 9:35 dagi hauduna ayuk ki pung 3:9 phawba sathakhiba operation aduda yumthong marfurom gi miyoi saniga tararom verify tawkhi miphamipun yaukhide su hari atopa paw amana mahairoi amadi miyam covid na hanana basinba thawng yaningde desam JNB entrance test pangthokpagi marumna nauriba mahairoi sing amadi miyam paksna covid na hanana ba atamna sinkiba thawng yaningde aina desam gi sirul amana hari
Sirol asina hai tha asigi taraga mathoida pangthokkiba Jawaharlal Navodaya Vidyalaya gi selection test SOP amadi COVID appropriate behavior thugaiduna exam pangthokpada senabasing serakpiyu State asigi COVID laina gi phibam phatringai JNB gi selection test asi tawbidana ba Manipur lenga amadi mari leinabasingda desamna kayara haijaki adubo desamna haijabasi tabidana namduna COVID ki SOP thugaiduna selection test asi pangthokki hairi Navodaya gi authority na exam taunaba hairak state asigi COVID ki lairiba phibam asida authority da wa haiba ngamdana nampuda pangthokki ba haibasi lenga asigi yamna sauba asoibani amadi ikainingai ni so hairi Atopa paw amana yungliba plekta karigi kalapanida loi thabada yaodabasingi ming hakpada yaoribano BT Park ta leiba ngasi sangariba kalapanida loi thabada yawa athobasingi memorial complex ki plekta kalapanida loi thakibasingi damak sabani hairaga Kari Maramgi Loi thabada yaukhidabasingi maming hakpada yaoribano haina the United Song Thazagi Sirol Aman Hanglagli, Sirol Asinahai, Yubraj Tikendrajit, Tangal General, Pukrambam, Kazao, Sirai Nagamasum, Niranjoy, Sobedar Giming, Plekta Hakli, Masi, Ito Toshinaba, Ita Teshinabani, Kubamasi Yamna Nakai Singna Tamibasumi, Amaramda, Tikendrajit Amasum Tangalgi, Sahit Miner Haiduna Tambakwide, Somda, Haptrabasuyari, Amasum Manipur, Riba Migi, Ming Asi, British masasing ningti na paba thoktabana makhoi na mitei singi mingasi banan chumna ibang amdi maramaduna makhoi na iramba ming singi banan soibising adu sumthokpina bahai jakhibane adubo sumthokpibigi mahutta ataidasu asoiba yohalle hairena su phongdorakli atopa pawamana COVID-19 RT-PCR CRISPR technology gi mobile ban haudokre Government of Manipur gi amasum Biswanath Cancer Care Foundation amadi Tata Medical and Diagnostic Tata AMD ga puna khusamnaduna Porompata leiba Modern College ki multipurpose hall COVID-19 RT-PCR CRISPR technology gi mobile ban haudokpagi taram ama pangthokre Chief Minister gi Health Advisor Dr. S. Ranjan Director of Health Service Manipur gi Director Dr. K. Rajo NHM Manipur ki Director Dr. A. Shyamjai, SDDC IRL Impal ki Director W. Shashi Amadi, Karkinos Manipur Cancer Care Institute ki Director Amasum CEO Dr. GS Moirang Them Singba Miyoi Sing Sarugaki, Haudokpu ki Tharamadu Mari Lenina Dr. S. Ranjan Hai, Kwaidigi latest oiraba RT-PCR COVID-19 test taunaba Tata CRISPR technology ki benasina lenga ki COVID-19 lantheng sauna mating pangmangam lagani mobile testing benasina nongmada saurakna miyoi lising amaga sahum rom test tauduna telaba pung ahum mari ki manungda result pibada natana COVID ki variant su khangdokpangam lagani amasu mobile testing benasi ngasidigi hauduna Imphal East ki Porompat leiba Modern College da test tauba hauragani mathau tarakpagi matungina atopa district sing disu satuna test tawgani miyoi amagi oina test tawbudul pa samri gi yankhai lawgani hainisu pausna makhatana phongdorakli